Kumza lising masamapan humbudrani thoigi June manga dagi tara turuk phauba Sweden gi Stockholm da pangthokiba miyoiba amadi malem gi akoibi gi phibam semkatpa haiba United Nations UN gi akanaba mifam aduna June manga bu chahi khudingi World Environment Day haina pangthokpa yanaduna Kumza lising masamapan humbudra humdoi dagi hauna thoramasi malem gi mafam pumnamakta pangthoktuna lagli thoramasi chahi khudingi tongan tongan ba nungi wakhalonda pangthoi Kumsigi nungi wakalondi ending global plastic pollution haibasina oiri. Thorumsiga mari lenana aikhoigi mangda taribu wafamdi miyoiba khunaigi yaifanaba biodiversity yoktuna thambagi tangai phadaba asini. Adubu aikhoigi ngasigi environment asida maram kayadagi akaiba kaya leptana pirakli. Hariba maram mayam asigi manungda ngasigi malengbi mafam ayamada leiriba international armed conflict amasung non-international armed conflict asisu amani. Kumza lising masamapan humudra mangada Sweden gi Stockholm da pangthokiba UN Conference on Human Environment ki manung sankhiba ahan bagi international law asi ngasidi tongan ba regional amasung international convention singi manung sanbaga loina leiba khudingna masibu ngakna sanaba warepna khrabani ani suba principle asida khare hena pak sauba miyobegi common heritage pumnamakpu konsilaba international treaty khudingmakta khudamoina Kumza lising masamapan marifuni thoigi October 25 gi World Charter for Nature gi manung salabalo amani. Charter manga suban hairi mahausa gi saktam haibasi lal sing amasung pamdaba yengthine bagi thodau amatana kaidong nungda sohan batoroi tabani. Wafam sing asi November 16 lising masamapan humbudrani thoigi UNESCO ne senduna Paris ta pangthokiba Convention concerning the protection of the world cultural and natural heritage amadi June kulumdoi lising masamapan humbudra mapanda Germany gi bonda pangthokiba Convention on the conservation of migratory species of world animal na singba mifam singda ningthina palli Right to life haibasi kumza lising masamapan humbudra ni thoigi Stockholm Declaration na lauthokibaga loinana right to healthy environment haibasi su khwaidigi maru oina lauduna human third generation gi solidarity right oina launare Kumza lising masamapan humbudra mapanda Strasbourg ta pangthokiba Council of Europe Seminar on Environment and Human Rights na kana thamkiba wafamdi kanagumba amatana miyoibigi punsigi yumpham oibasing ising nungsit nongdol hingliba thawai panbasing amadi upal wapal sing tamna mulhan khituna punsibu mangan tagan ba yaroi amadi phatraba thawong sing asina haujiki amadi tungi harau tayamba amadi nungaigadaba sing mawong amatada saitheng piba yaroi haibasini Nungi oibo wafamdi miyoibegi hakka environment ka lenariba mari asi matam yeithoktuna thamba yadaba amadi mikup sidigi thaudang pangadaba thabakni haibasini Armed conflict manungda environment ngak senabagi wafam asi Geneva Convention gi additional protocol ahan bagi article 35 subagi ahum suba pera amasung article 59 subada ahan bo oina international human rights hapsinduna malemgi lebak singda kanna khangan ba hauki Lantheng neringai manungda misam miyamgi punsi competence singi punsi amadi lanpha singbu ikai khumnana loina gadabani haiba wafam adu reaffirm tawkhiba kumza lising masamapan humbudra taret ki additional protocol singna langi method amasung pambai kharada athingba thamkhibagi manungda environment ngak senabagi wafam masibu kannaba section na honabagi mami tari Malemda khwaidigi tamthiba leihaugi erosion thoktuna haiti leibaki apunwa misingi saruk taruk thopagi amadi misi thina sikhi Kumza lising masamapan marbudra mathoida El Salvador amasung Guatemala da yamna sathiba soil erosion thoktuna punna miyoi million amarom refugee oiki Thawong asina taglibadi armed conflict na hakthengna environment ta amang ata thole aduga environment soktarakpana amuksu miyamda leitadaba puoli Masina international humanitarian law ga environment ngak senbaga leinaba asetpa mari adu tagli Kumza lising masamapan humudra marigi March 18 Australia gi delegate na Center for Developmental Disabilities Health karimata khanthadana natural environment mang taan babu lalgi pambai oina sijanaba madi environment ta hakthengna landasinba thingadabani haiba wafam adu pumnamakna yanakhi sahi kharigi mamangdagi lamdamsidasu armed conflict ki phibam ama mayoknari maramaduna lamba oinariba militant sing amasung lengaki lalmising anigi marakta mungnarakpa matamda nakal animakna lamdam asigi environment ngak senbigi thodang lei amadi makhoina thodang pangthokpada international law ngakani haibasi matam pumbada ningsinggadabani nakal animakna miyamgi punsi soktana bahona baga loinana lamdam sigi singtam umang wamang pat turel amadi ising nongmadol amasung leihauda soonba thabak sing tawraidabani Lamba oinariba miyoi lotki haiduna umang natraga singsang tumna mai thadokpa puariga sagon darak leba mafam singda leisinduna mafam dogi ecosystem da akaiba piroitabani
ꯂꯣꯛ ꯇꯨꯔꯦꯜ ꯑꯃꯗꯤ ꯄꯥꯠꯀꯤ ꯏꯁꯤꯡꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯌꯦꯛꯅꯕꯗ ꯂꯥꯟꯗꯥꯕ ꯃꯤꯑꯣꯏꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯅꯕ ꯌꯦꯛꯅꯕꯒꯤ ꯃꯄꯥꯡꯒꯜꯒꯤ ꯆꯥꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯟꯃꯤ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯃꯇꯤꯛ ꯂꯩꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯆꯤꯡꯁꯥꯡꯗ ꯃꯥꯏꯟ ꯐꯨꯝꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯗ ꯃꯐꯝ ꯑꯃꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯁꯤꯟꯕꯗ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯏꯀꯣꯂꯣꯖꯤ ꯑꯃꯗꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯊꯧꯑꯣꯡꯁꯤꯡ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯊꯅꯒꯗꯕꯅꯤ ꯑꯐ ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯈꯛꯇꯗ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯪꯅ ꯊꯧꯁꯤꯜ ꯌꯥꯜꯍꯟꯒꯗꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃꯁꯨꯡ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯉꯥꯛꯄꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ